Hello guys, mayam nungaibiribo. Adang mayam nungairagani khalle adubu timing sida yam matangdi chadre aina ngasi mukbang tawjarise adubu tasengna hairagadi aina video yam pamjarubanina kuire video namdabasu do ngasidi kai mukbang oina tawgena tawjare mukbang se kai mukbang hai matamda pok mukbang ni hangamga ado wayam ngangdabida mukbang ase haujinnaba tawsalage haubre yengage isana thongjabani tumjong hangam sidi chauni
好耶man mẹ anh kêu nó lâu rồi rồi quên mấy tê xem một nè cái đâu cái phiเลยเดี๋ยวโน่แต่งานพีเขาเลยไหมแรงพีเริ่มตัดสลักดูแม่วิดีโอจะได้คุยอกจ่าแต่ว่าชินน้อยอยากตาร์ก็ดีแม่สกิปตัววิดีโอดูว่าอกจ่าไปชินน้อยสิ่งกี่ดีมาคัดจัดทับวิดีโอยิงทับวิดีโอครับกินน้ำก้อนไม่ชิ้นน้ำตาลเกลือข้าวมันเลยquá nó ô càng hàm trong bây giờ cảm thấy rồi xin nghỉ thôi 짠 동작 맨날 그래서 엄청 나하고 그래
ꯆꯥꯕꯗ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯥꯛꯁꯟꯈ꯭ꯔꯦ ꯆꯥꯛ ꯆꯥꯁꯜꯂꯒꯅꯦ ꯀꯣꯕꯤ ꯅꯣꯏ ꯑꯗꯨ ꯂꯩꯔꯝꯃꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯨꯖꯜꯂ ꯍꯥꯏꯗꯤ ꯅꯣꯏ ꯐꯨꯕ ꯂꯥꯛꯀꯗꯣꯏꯗꯤ ꯂꯩꯔꯝꯃꯣ ꯆꯥꯁꯜꯂ ꯆꯥꯒꯗ꯭ꯔꯥ ꯑꯔꯣꯏꯕ ꯆꯥꯁꯜꯂꯕꯁꯦ ꯍꯥꯏꯗꯤ ꯄꯥꯡꯒꯟ ꯑꯔꯣꯏꯕ ꯌꯣꯟꯈꯠꯂ ꯂꯥꯛꯀꯗꯣꯏ ꯅꯣꯏꯗꯤ ꯑꯃꯨꯛ ꯁꯨꯝꯕꯁꯦ ꯄꯥꯛ ꯆꯥꯕ ꯉꯝꯃꯔꯣꯏꯕ ꯁꯨꯃꯥꯏꯅꯒ ꯃꯆꯨꯒ ꯊꯥꯛꯑꯒ ꯊꯣꯡꯉꯒ ꯆꯥꯕꯁꯦ ꯑꯗꯣ ꯀꯣꯀꯤꯁ ꯀꯥꯡꯕꯨ ꯇꯦꯛ ꯀꯦꯌꯔ ꯉꯁꯥꯏ ꯆꯥꯁꯜꯂꯒ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯚꯤꯝꯅ ꯐꯨꯕꯒꯤ ꯇꯥꯏꯞꯇ ꯐꯨꯊꯔꯛꯀꯗꯣꯏꯅꯤ ꯑꯔꯣꯏꯕ ꯐꯨꯗꯣꯏꯅꯦ ꯀꯩ ꯀꯔꯥꯛꯀ ꯐꯨꯕ ꯅꯠꯇꯦ ꯐꯨꯊꯒꯗꯕꯅꯤ ꯀꯣꯛꯇꯨꯝꯗ ꯊꯣꯡ ꯍꯥꯠꯀꯗꯕꯅꯤ ꯑꯔꯣꯏꯕ ꯍꯥꯎꯋꯦ ꯀꯨꯀꯤ ꯀꯥꯡꯕꯨ ꯅꯣꯏꯗꯤ ꯆꯥꯕ ꯉꯝꯃꯔꯣꯏ ꯁꯨꯝꯕꯁꯦ ꯃꯍꯥꯎꯁꯦ ꯐꯥꯎ ꯁꯥꯔꯕꯅꯤꯅ ꯃꯤꯉꯣꯟꯗ ꯃꯤ ꯂꯝꯗ ꯅꯣꯏ ꯂꯝꯅꯤꯅ ꯍꯥꯏꯖꯤꯜꯂꯨꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯗ꯭ꯔꯕ ꯅꯣꯏꯗꯤ ꯑꯩꯈꯣꯏ ꯆꯥꯔꯛꯀꯦ ꯅꯣꯏ ꯑꯗꯨꯝ ꯌꯦꯡꯉꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯆꯥꯕ ꯊꯛꯄ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯃꯌꯥꯝ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯆꯥꯕꯗ ꯂꯣꯏꯁꯤꯜꯂꯛꯑꯦ
ꯂꯥꯛꯁꯟꯈ꯭ꯔꯦ ꯆꯥꯛ ꯑꯗꯨꯝ ꯆꯥꯁꯤꯜꯂꯒꯅꯦ ꯀꯣꯐꯤ ꯅꯣꯏ ꯑꯗꯨ ꯂꯩꯔꯝꯃꯣ ꯍꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯐꯨꯖꯤꯜꯂ ꯍꯥꯏꯗꯤ ꯅꯣꯏ ꯐꯨꯕ ꯂꯥꯛꯀꯗꯣꯏꯅꯤꯗꯤ ꯂꯩꯔꯝꯃꯣ ꯆꯥꯁꯤꯜꯂ ꯆꯥꯒꯗ꯭ꯔꯥ ꯑꯔꯣꯏꯕ ꯆꯥꯁꯤꯜꯂꯕꯁꯦ ꯍꯥꯏꯗꯤ ꯄꯥꯡꯒꯟ ꯑꯔꯣꯏꯕ ꯈꯔ ꯂꯥꯛꯀꯗꯣꯏꯅꯤ ꯅꯣꯏꯗꯤ ꯑꯃꯨꯛ ꯁꯤꯒꯨꯝꯕꯁꯦ ꯄꯥꯛ ꯆꯥꯕ ꯉꯝꯃꯔꯣꯏꯕ ꯁꯨꯃꯥꯏꯅꯒ ꯃꯆꯨꯒ ꯊꯥꯛꯑꯒ ꯊꯣꯡꯉꯒ ꯆꯥꯕꯁꯦ ꯑꯗꯣ ꯀꯣꯀꯤꯁ ꯀꯥꯡꯕꯨ ꯇꯦꯛ ꯀꯦꯌꯔ ꯉꯁꯥꯏ ꯆꯥꯁꯤꯜꯂꯒ ꯂꯥꯛꯀꯗꯣꯏꯅꯤꯀꯣ ꯚꯤꯝꯅ ꯐꯨꯕꯒꯤ ꯇꯥꯏꯞꯇ ꯐꯨꯊꯔꯛꯀꯗꯣꯏꯅꯤ ꯑꯔꯣꯏꯕ ꯐꯨꯗꯣꯏꯅꯦ ꯀꯩ ꯀꯔꯥꯛꯀꯦ ꯐꯨꯕ ꯅꯠꯇꯦ ꯐꯨꯊꯒꯗꯧꯅꯤ ꯀꯣꯛꯇꯨꯝꯗ ꯊꯣꯡ ꯍꯥꯠꯀꯗꯧꯅꯤ ꯑꯔꯣꯏꯕꯤ ꯍꯥꯎꯋꯦ ꯀꯨꯀꯤ ꯀꯥꯡꯕꯨ ꯅꯣꯏꯗꯤ ꯆꯥꯕ ꯉꯝꯃꯔꯣꯏ ꯁꯨꯝꯕꯁꯦ ꯃꯍꯥꯎꯁꯦ ꯐꯥꯎ ꯁꯥꯔꯕꯅꯤꯅ ꯃꯤꯉꯣꯟꯗ ꯃꯤ ꯂꯝꯗ ꯅꯣꯏ ꯂꯝꯅꯤꯅ ꯍꯥꯏꯖꯤꯜꯂꯨꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯍꯥꯎꯕ ꯆꯥꯕ ꯐꯪꯗ꯭ꯔꯕꯅꯤ ꯅꯣꯏꯗꯤ ꯑꯩꯈꯣꯏ ꯆꯥꯔꯛꯀꯦ ꯅꯣꯏ ꯑꯗꯨꯝ ꯌꯦꯡꯉꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯆꯥꯕ ꯊꯛꯄ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯃꯌꯥꯝ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ